Security Force na state asigi Tongan Tonganba Mapham Singda thiba humbagi thabak chatthabada khutsu Khutlai Kayamarum Phagatpa Ngamkhre hiram asiga mari leidana Manipur Police ke Police Control Room dagi phangba paw amagi matungina Security Force na Imphal East District ke Haingang Police Station na konba haikru makong Khabai soi amadi Haingang khongda thiba humbagi thabak chathake maduda magazine yauna 9mm gi pistol ama magazine yauna .32 gi pistol ama detonator yaudaba 36 hand grenade ane 7.62 mm gi AK rifle maru mapal 5.56 mm gi insas rifle gi nongmai maru tara 5.56 mm gi ammo carbine gi maru tara manga 0.32 gi maru ahom smoke grenade ama radio set ane stun grenade ama tear smoke cell ahom BP helmet ane insas rifle gi magazine ama SLR gi magazine ama AK47 rifle gi ahangba case mare insas rifle gi ahangba case ahom amade SLR gi ahangba case amane